ꯑꯩꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯂꯨꯅꯤ ꯈꯜꯂꯕꯗ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯕꯦꯝꯃ, ꯃꯇꯝꯅꯅꯤ꯫ ꯅꯤꯡꯉꯣꯜ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥꯕꯨ ꯁꯥꯒꯩ ꯅꯥꯇꯩꯕꯨ ꯊꯥꯗꯣꯛꯂꯝ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯈꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯅꯪꯒꯤꯗꯤ ꯂꯩꯀꯥꯏ ꯃꯁꯦꯜ ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯦ, ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯌꯥꯏꯗ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯑꯩꯁꯨꯅꯦ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯅꯪꯁꯨ ꯀꯩꯀꯩꯅꯣ ꯂꯣꯏꯁꯤꯜꯍꯧꯔꯣ꯫ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯃꯥꯒꯤ ꯂꯨꯍꯣꯡꯒꯗꯕ ꯍꯌꯦꯡꯗ ꯉꯥꯏꯔꯕ ꯃꯇꯝꯗ ꯃꯥꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯔꯤꯕ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯄꯨꯊꯣꯛꯂꯒ ꯂꯥꯏꯙꯤ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯗꯨꯅ, ꯏꯇꯥ, ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯒ ꯑꯩꯒ ꯀꯥꯏꯅꯔꯅꯤꯌꯦ꯫ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯇꯥ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯂꯥꯏꯙꯤꯕꯤ ꯑꯗꯨꯗ ꯅꯥꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯙꯤꯕꯤ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯑꯗꯨꯒ ꯂꯦꯝꯕꯤꯗ ꯌꯦꯡꯂꯒ, ꯅꯨꯡꯁꯤꯗ ꯏꯇꯥ, ꯅꯪꯅ ꯑꯩꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯂꯨꯅ ꯆꯥꯟꯅ ꯑꯁꯨꯛ ꯀꯨꯏꯅ ꯇꯧꯕꯤꯔꯛꯄ ꯑꯁꯦ ꯑꯩ ꯄꯦꯜꯂꯦ ꯏꯇꯥ꯫ ꯑꯗꯨꯒ ꯏꯇꯥ, ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯅꯤꯌꯣ꯫ ꯂꯥꯏꯙꯤꯕꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯂꯦꯝꯕꯤ ꯑꯁꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯏꯇꯥ ꯂꯥꯏꯙꯤꯕꯤ, ꯑꯩꯒꯤ ꯑꯇꯩ ꯊꯣꯏꯅ ꯑꯄꯥꯝꯕ ꯂꯩꯖꯗꯦ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯕꯨ ꯁꯥ ꯎꯆꯦꯛ ꯑꯃꯁꯨꯡ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯅ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯕꯁꯤꯡꯁꯦ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯕ ꯄꯤꯅꯕꯤꯌꯨ ꯏꯇꯥ꯫ ꯐꯔꯦ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯣ ꯊꯨꯡꯖꯔꯣ꯫ ꯏꯇꯥ, ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯅꯪꯒ ꯑꯩꯒ ꯀꯥꯏꯅꯔꯁꯤꯀꯣ ꯏꯇꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯙꯤꯕꯤ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯩꯁꯥꯕꯤ ꯑꯁꯦ ꯂꯨꯍꯣꯡꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯂꯦꯝꯕꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯀꯨꯕꯣꯛ ꯑꯗꯣ ꯋꯥꯟꯊꯔꯛꯇꯨꯅ ꯁꯤꯔꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛ ꯑꯗꯨꯒ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯕꯅ ꯃꯄꯥ ꯂꯩꯇꯕꯒꯤ ꯀꯞꯅ ꯂꯥꯎꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯦꯝꯕꯤ ꯑꯁꯤꯗꯤ ꯀꯥꯆꯤꯜ ꯑꯃꯗ ꯆꯪꯗꯨꯅ ꯄꯪꯅꯣꯛꯇ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯩꯃꯥ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯄꯣꯛ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯎꯖꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯀꯔꯤꯅꯣꯅꯦ, ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯏꯄꯥ ꯑꯁꯤ ꯂꯩꯇꯕ ꯃꯇꯝꯗ ꯃꯥꯅ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯉꯥꯎꯔꯕ ꯖꯥꯠꯂꯥ? ꯑꯗꯨꯗꯒꯤꯗꯤ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯃꯄꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯃꯉꯝ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯛꯂꯦ꯫ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯣꯔꯖꯩ ꯑꯦꯅꯤꯃꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯑꯦꯅꯤꯃꯦꯁꯟ ꯁꯦꯝꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯕ, ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯀꯤ ꯔꯤꯚꯦꯅ꯭ꯌꯨꯁꯤꯅ ꯌꯥꯝꯅ ꯄꯤꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯑꯦꯅꯤꯃꯦꯁꯟꯗ ꯐꯖꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯎ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯔꯕ
ꯑꯦꯅꯤꯃꯦꯁꯟ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤꯕꯁꯤꯕꯣ? ꯑꯍꯤꯡꯗ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗꯅꯤ ꯂꯦꯝꯕꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯇꯞꯅ ꯊꯣꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯄꯣꯛꯁꯨ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯠꯈꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ꯫ ꯑꯗꯨꯗꯒꯤ ꯂꯦꯝꯕꯤ ꯑꯁꯤꯅ ꯇꯞꯅ ꯇꯞꯅ ꯑꯁꯣꯡꯕ ꯃꯔꯛꯇ ꯆꯪꯈꯤꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯍꯦꯛ ꯌꯧꯕꯒ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯣꯝꯄꯣꯛꯁꯨ ꯑꯁꯣꯡꯕ ꯑꯃꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯂꯣꯠꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯁꯤꯕ ꯅꯨꯄꯥ ꯑꯃ ꯇꯥꯎꯊꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕꯤ ꯇꯞꯅ ꯇꯨꯔꯦꯜꯗꯒꯤ ꯑꯁꯤꯕ ꯑꯗꯨꯕꯨ ꯆꯤꯡꯈꯠꯂꯒ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯔꯛꯂꯤꯕ ꯈꯨꯗꯣꯞ ꯑꯗꯣ ꯃꯈꯨꯠꯅ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯈꯨꯠꯅ ꯐꯅ ꯀꯟꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯌꯥꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯂꯦꯝꯕꯤꯅ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯇꯣꯝꯄꯣꯛ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯣꯏꯔꯝꯂꯤꯕ ꯑꯔꯣꯟꯕ ꯁꯛꯇꯝ ꯑꯁꯤ ꯈꯟꯖꯤꯜꯂꯨꯕꯗ ꯇꯣꯝꯄꯣꯛ ꯃꯁꯥꯗꯣ ꯀꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯦ꯫ ꯃꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯨꯔꯅꯦ? ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯣꯝꯄꯣꯛ ꯀꯤꯃꯟꯈꯤꯕꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯂꯦꯝꯕꯤꯁꯨ ꯑꯁꯤꯕꯅ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯣ ꯃꯌꯥꯅ ꯂꯧꯊꯣꯛꯂꯒ ꯑꯁꯤꯕꯗꯣ ꯑꯃꯨꯛ ꯇꯨꯔꯦꯟꯗ ꯊꯥꯗꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯥꯅ ꯀꯥꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ, ꯅꯪ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯅꯪꯒꯤ ꯑꯔꯣꯟꯕ ꯁꯛꯇꯝ ꯉꯁꯤꯗꯤ ꯑꯩꯅ ꯈꯪꯂꯕꯅꯤ꯫ ꯅꯪ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯅꯪ ꯍꯌꯦꯡꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯨꯄꯤꯕꯨ ꯂꯧꯒꯦ ꯍꯥꯏꯕꯒꯤ ꯍꯦꯛꯇ ꯂꯧꯕ, ꯆꯠꯂꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯥꯟꯊꯣꯛꯄ, ꯃꯗꯨꯕꯨ ꯌꯥꯕ꯭ꯔꯣ? ꯅꯪꯅ ꯆꯠꯂꯣ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯆꯠꯀꯗ꯭ꯔꯥ? ꯑꯩꯗꯤ ꯆꯠꯂꯣꯏ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯈꯨꯝꯂꯛꯄ ꯑꯁꯤꯗ ꯇꯣꯝꯄꯣꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤ ꯅꯨꯡꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯂꯧꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯥꯟꯅꯔꯔꯣꯏꯁꯤꯗꯤ ꯍꯌꯦꯡꯃꯛ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯦ ꯇꯝꯂꯨꯔꯒꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯨꯔꯗꯨꯅ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧ ꯎꯅꯕ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯣ ꯂꯣꯏꯅ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ, "ꯍꯩ ꯅꯨꯄꯤ, ꯅꯪ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯂꯣꯏꯅ ꯑꯆꯨꯝꯕꯔꯥ?" ꯏꯅꯤꯡꯊꯧ, ꯏꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯀꯨꯕꯣꯛ ꯁꯤꯕ ꯀꯥꯟꯗ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤꯕꯗꯤ? ꯏꯅꯤꯡꯊꯧ, ꯑꯩꯅ ꯏꯀꯨꯕꯣꯛ ꯁꯤꯔꯒ ꯅꯣꯛꯂꯤꯕꯗꯤ ꯏꯀꯨꯕꯣꯛꯅ ꯁꯤꯗꯨꯅ ꯂꯩꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯊꯣꯔꯛꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕ? ꯍꯦ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ, ꯅꯪꯅ ꯑꯩꯕꯨ ꯅꯣꯡꯃꯗꯁꯨ ꯑꯍꯥꯎꯕ ꯑꯃꯠꯇ ꯄꯤꯖꯗꯦ, ꯑꯗꯨꯒ ꯑꯐꯕ ꯐꯤꯔꯣꯜ ꯑꯃꯠꯇꯁꯨ ꯁꯦꯠꯍꯟ ꯏꯟꯍꯟꯗꯦ꯫ ꯑꯗꯨꯅ ꯅꯪ ꯂꯩꯍꯧꯔꯣ꯫ ꯑꯔꯤꯛꯄ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯍꯧꯅꯗꯦ꯫ ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯦ꯫ ꯅꯪ ꯉꯁꯤꯗꯒꯤ ꯀꯥꯏꯅꯔꯁꯤ꯫ ꯑꯁꯨꯝ ꯍꯥꯏꯔꯒ ꯃꯊꯕꯥꯛꯇ ꯈꯣꯡꯄꯥꯛꯅ 3ꯂꯛ ꯀꯟꯅ ꯀꯥꯎꯔꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯁꯥꯎꯅ ꯆꯠꯈꯤꯕꯗꯨꯗ ꯅꯣꯛꯅꯤꯡꯃꯟꯗꯨꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯅꯣꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯔꯣꯜ ꯄꯨꯝꯕꯗꯣ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯍꯤꯡ ꯑꯗꯨꯗ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯁꯤꯕ ꯇꯥꯎꯊꯔꯛꯄ ꯑꯃꯕꯨ ꯅꯪꯅ ꯆꯥꯔꯤꯕꯗꯤ?"
ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯃꯤ ꯑꯁꯤꯕ ꯆꯥꯏ ꯍꯥꯏꯕ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯗꯤ ꯑꯔꯥꯟꯕꯅꯤ꯫ ꯑꯁꯦꯡꯕ ꯊꯧꯗꯣꯛꯇꯤ ꯑꯁꯤꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯩꯅ ꯑꯍꯤꯡ ꯑꯃ ꯇꯨꯝꯂꯤꯉꯩꯗ ꯀ꯭ꯋꯥꯛ ꯑꯃꯅ ꯃꯤ ꯃꯌꯥꯝꯗ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯇꯨꯔꯦꯜ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯇꯥꯎꯊꯔꯛꯂꯦ, ꯃꯥꯒꯤ ꯃꯈꯨꯠꯇ ꯈꯨꯗꯣꯞꯌꯥꯏ ꯑꯣꯏꯕ ꯑꯃ ꯁꯤꯔꯤꯕꯅꯤ, ꯃꯗꯨ ꯂꯧꯖꯍꯧ, ꯑꯁꯨꯝ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯈꯣꯡꯕꯗꯨꯗ ꯑꯩꯅ ꯇꯥꯕꯗꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯆꯠꯂꯨꯕꯅꯤ꯫ ꯑꯩꯅ ꯇꯨꯔꯦꯜꯗ ꯌꯦꯡꯕꯗ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨ ꯇꯥꯎꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯁꯤꯕ ꯑꯗꯣ ꯆꯤꯡꯈꯠꯇꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯁꯠꯄ ꯌꯥꯗꯕꯗꯒꯤ ꯌꯥꯅ ꯆꯤꯛꯂꯒ ꯈꯖꯤꯛ ꯈꯖꯤꯛ ꯆꯤꯡꯕꯗꯒꯤ ꯌꯥꯔꯗꯨꯅ ꯅꯅꯥꯏꯌꯦꯅ ꯁꯤꯖꯔꯤꯕ ꯑꯁꯤꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯆꯝꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯁꯦ꯫ ꯑꯩꯕꯨ ꯑꯍꯜ ꯑꯣꯏꯔꯤꯕꯨ ꯍꯥꯏꯕꯕꯨ ꯃꯥꯅꯒ ꯑꯩꯒꯤ ꯂꯩꯃꯒ ꯑꯣꯏꯔꯕꯗꯤ ꯀꯣꯅꯨꯡ ꯑꯁꯦ ꯆꯥꯎꯈꯠꯀꯅꯤꯁꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯥ, ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯦ ꯂꯣꯏꯅ ꯇꯥꯔꯦꯗꯅ, ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯕ? ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯅꯨꯄꯤ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕ ꯁꯨꯡꯉꯝ ꯉꯝꯖꯔꯔꯣꯏ꯫ ꯅꯪꯒꯤ ꯋꯥ ꯇꯥꯔꯕꯅꯤꯅ ꯑꯗꯨꯗꯤ ꯐꯔꯦ ꯅꯨꯄꯤ, ꯅꯪꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯍꯥꯏꯔꯣ꯫ ꯏꯅꯤꯡꯊꯧ, ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯜꯂꯒ ꯃꯄꯥꯝꯗ ꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯉꯝꯖꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯅꯨꯄꯥ, ꯑꯗꯨꯗꯤ ꯅꯪꯅꯁꯨ ꯅꯨꯄꯤ ꯑꯁꯦ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯀꯣꯅꯨꯡꯒꯤ ꯂꯩꯃ ꯑꯣꯏꯍꯜꯂꯒꯦꯗꯅ꯫ ꯃꯁꯤꯗ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ? ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯂꯩꯃ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯗꯣ ꯌꯥꯔꯦ, ꯑꯩ ꯀꯔꯤꯁꯨ ꯀꯥꯏꯗ꯭ꯔꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯛꯆꯔꯒꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯑꯩ ꯍꯟꯖꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯜꯂꯛꯂꯦ꯫ ꯐꯔꯦꯗ ꯀꯣꯅꯨꯡꯗ ꯂꯩꯍꯧꯕꯅ, ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯃꯥꯡꯖꯕ ꯉꯥꯛꯇ ꯑꯣꯏꯒꯅꯤ꯫ ꯃꯥꯒ ꯑꯩꯒ ꯂꯥꯞꯅꯍꯧꯕꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ꯫ ꯏꯕꯦꯝꯃ, ꯋꯥꯔꯨꯔꯒꯅꯨ, ꯉꯁꯤꯗꯒꯤꯗꯤ ꯅꯪꯅ ꯀꯣꯅꯨꯡꯗ ꯂꯩꯗꯨꯅ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤ꯫ ꯃꯁꯤꯗ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯏꯅꯤꯡꯊꯧ, ꯏꯔꯥꯜ ꯂꯩꯇ꯭ꯔꯕꯤ ꯑꯩꯕꯨ ꯑꯆꯨꯝꯕꯕꯨ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯏꯟꯊꯣꯛꯄꯤꯔꯕꯗ ꯏꯅꯤꯡꯊꯧꯅ ꯅꯅꯥꯏꯌꯦꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯕꯗꯤ ꯏꯔꯥꯏꯕꯛ ꯐꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯇꯥꯇꯣꯝꯄꯣ, ꯇꯥꯇꯣꯝꯄꯣ, ꯀꯩꯅꯣ ꯅꯪꯅ ꯎ ꯃꯈꯥꯁꯤꯗ ꯇꯨꯝꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯅꯪꯕꯨ ꯅꯨꯡꯊꯤꯜ ꯁꯤꯡꯖꯨ ꯆꯥꯁꯦ ꯍꯥꯏꯔꯝꯗꯥꯏꯅꯦ? ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯦ꯫ ꯉꯁꯥꯏ ꯃꯈꯩ ꯇꯣꯝꯄꯣꯛꯇꯤ ꯁꯟ ꯁꯦꯜꯂꯨꯕꯒꯤ ꯋꯥꯔꯗꯨꯅ ꯇꯨꯝꯗꯨꯅ ꯃꯪꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯂꯦꯝꯕꯤꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯃꯪꯗ ꯂꯦꯝꯕꯤꯅ ꯑꯣꯏꯈꯤꯕ ꯁꯛꯇꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯗꯨꯅ, ꯂꯦꯝꯕꯤ, ꯅꯪ ꯍꯤꯡꯆꯥꯕꯤꯅꯤ, ꯅꯪꯅꯦ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯨꯀꯣ, ꯑꯩ ꯉꯁꯤꯗꯒꯤꯅꯦ ꯅꯪꯒ ꯂꯣꯏꯅꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛ ꯁꯟ ꯍꯣꯏꯕ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯑꯁꯤ ꯈꯨꯜꯒꯤ ꯏꯆꯝ ꯆꯝꯖꯕ ꯄꯪꯇꯛ ꯇꯧꯕ ꯁꯟ ꯁꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯍꯩꯃ, ꯇꯥꯇꯣꯝꯄꯣ, ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ, ꯑꯩ ꯂꯦꯝꯕꯤꯅꯦ ꯂꯦꯝꯕꯤ, ꯍꯤꯡꯆꯥꯕꯤ ꯅꯠꯇꯤꯌꯦ꯫